Department of Agriculture की मतेंग लोइंदना COCOMI Farmers Wing na SHINDUNA IMPHAL East District की MANUNG CHANNA LEIBA Sabungkhok की Loumee Shing Da Ahongba Mamal da Haar Amasung Phoudi Phang-Hankhre Sabungkhok Sawongbung Lairenbi Community Hall da pangthokpa thauram aduda Agriculture Department के Director Peter Salam, Nodal Officer Subhas, AFO Sanatomba amadi COCOMI Farmers Wing की Convener AB Alangbam na maruoiba Mithungen Singh oina sarugyaakhe thauram aduga mari leinana Agriculture Department के Director Peter Salam hai Department na khangalaba mafam Shing Da Haar Amasung Phoudi yenthokpagi thabak asi lepa leitana chethaduna lakli Bishnupur amasung IMPHAL West District की tongan ba mafamda Haar Amasung Phoudi yenthokhraba matung ngasi IMPHAL East District की ओइना मफम असिदा यंथोकपा हौबने ngasi fanghaliba Haar Amasung Phoudi sing ase subsidized rate ta phanghanbane ngasi fanghaliba si har na bag ta lupa chani humfutara aduga Phoudi na kg amada lupa taru ki chang da phanghanbane Department na COCOMI Farmers Wing amati tongan ba Loumee luk manga ga khanaraba matungda mafam yankhai mari khandoktuna mafam sing aduda Phoudi amasung har phanghanana bahotnari Loumee Shing na u pothok marangkai na puthokuna lamdam asi chinjak tamipal tangdaba lamdam ama ohenaba hotna minersi haina mahakna phongdokhi India government de pakpa same rate tane koi ngasi mafam sida program sida koi farmer myam bi hukchari se aduna kharwara gasu koi gi low ba lamdam sida pothok khan kasi le pa yadabani na koi myam kharwa me na batare department ni side tagi Ahongba mateng sigi makha tagasu Ahongba mateng to bunga magi koi tonjarakani aduga urea amadi Phoudi yetopasida mafam thonghodragasu department na makha ta na program paithalakini aduna aina hajening madi Loumee myam hajening madi department su kanna hona jarage Loumee myam su kanna hona biro LEIBA gasi kothok baba pan tangdaba labamo helasi yan hajarage Nakalamaromda COCOMI Farmers Wing की Convener AB Alangbam hai Manipuri थेंगनरिबा इरांग असिना मरम ओइरगा लौ उबा याद्रबा मफम सिंग असे लौ उहंदबा यादि हाइबगी पांडमदा एग्रीकल्चर डिपार्टमेंट का खुद समनरगा Loumee Shing Da Ahongba Mamal da Haar Amasung Phoudi sing ase phanghanbani लान असिना मरम ओइरगा Loumee kaya maning tamna लौ उजबा ngamhandrabasu aikhoi hotnabadi lepa yadi amadi chathok marang kaina puthoktaба yadi haibगी wakhallonda khongthang ase paikhatpani hainisu mahakna makatana phongdokhi Pot ki maman yamna tangba pothok leitaba society oiragadi awaba hena laani haibagi wakalon duda yaregadi affected oiriba jagaji gi Loumee Shing du department gi site gi COCOMI Farmers Wing gi site gi angamba mateng pangaga lau uhanji haidana asungbogi thoromje khoi mathang pangthoga lakjabani akoi ngasi pangthiba thorom asina akoi ahum luk subani akoi mafam mathang pangthok jagini aduna thamjaning ba wafam di asuguma program je pangthok pajida lamdam si leiba Loumee Shing na aduga affected oiriba jaga da leiba Loumee Shing na punna khusamnaraga Loumee Shing ga punna khusamnaraga asugumba program je mathang pangthok tana lamdam si pothok marang kaina leiba aduga jahong ahongba lamdam ma oina ba hona min si haiba wafam je midagi thongda thamjabani